की DC ना तारेन पोपी चिंग ताबगी युमसिंग यंगसिनख्रे security matik chana pidraba compensation fangdriba fawadi isa yumda hanjinkhiroi Imphal West ki DC mayang nambam Rajkumar na ngasi state asida thokliba irang asina maram oiraga yumda hanjinba yadriba taren pokpigi ching tabagi yumsing yengshinkhre lanjingnariba khunja singi maikaidagi security matik chana pidraba amadi fampham thokpa compensation fangdriba fawba isa gi yumda hanjinkhiroi haina phongdorakre oja sakai thamya ma kana se yamna maruibo hojiki me ahumdagi tholaiba awaba mayamgi manungda ngasi phawba miyamna thengnaba haiba tare mapungoina akoigi internally displaced people ko families ngasai IDPs na koina khangnari base masagi maramdamda masagi khoi naupam taduna pokchari maramdamda michin oina hinghanba ko adugi ngak ngamdaba laingak ama leijadaba adugi adugumba kano amagi manungda leiba kano amani ko sangna sahi ani hena thokchalaklabani aduda ngasidi matang sum lakpaduna awaba nungaitaba yamna kiningai oiba tujungba wasi phawbuda thamoidani miyamgi thamoida kairiba ko masi akoigi leiribagi manung amani masi marakta akoigi matang akoigi ko me kano April 5 or ngani mang ko adigi hawraga akoigi loop singa wari sanaba hawba ko adigi sum matang lakiduna mamangi matamda akoigi June kuntra ko the werangani akoigi apunba loop ahum CSO singa ko Ministry of Home Business ko wari ga sanadana da akan mayama akoigi development mayama lakna bagi lambi yat khiba kharasu lakba hawbada within December maramda IDPs mayam che 3 phases ta saruk ahum tangak ahum thongna phana hanenba loigani ga haiba ko free movement akoigi highway gi blockade mayam puri thingi mayam se hangani ga haiba ko aduga tampak singa taina bada laidiba koi longi sinmi mayam na wariba mayam singa sigi ko sigi kano mayam si kano security pigani haiba pidadana lakpagi wari ni ko the NRC gi wari suspension operation gi sigi issues mayam singa si yam kupna khana matungda koi kariguma khara development khara authority digi ko state government haiba tare hojiki asidagi akoina uba phangapagi saruk ama winni ngasai tarian popi ki parta laiba se ko adugu miyamgi wakhanna miyamna hairi se kano akoigi tarian popi ki miyamna hanjan madi mo yare yangminare sengto ko to ko mai tongminagre yamna luri badi security gi oibe arrangement se so amasi am clear oina udabam lairiba hanjin gadoriba internally akoigi displaced persons mayamgi magi original home duda makoi chatturi neba laidui neba adu mayum ni na tumduri baneba adu hek kuidribagi mamangda phubalagi case ki ko adagi tawriba sam atai journalist da gwalta bi case laidiba sigumba mayamgi issues mayam je thokpa no me he kapsulakpa adagi no makole tahalakpa mayam singa sina hauki misi mina koi asoka mayam thokhi bajina masigi security laitabaje masi hana laihan mam change bako akoina shanti gi natraga peace process lakpa matamda koi confidence building measures aina masai nakal animak ta thajaba ma win win theory kariguma theory khara amasu yana akano khara kana bagi mo trust deficit tahandaba aise malim na yana raba ngatane ba akoi gi di akano government of India Ministry of Home Affairs na ko CSO singda appoint taruk pigre adu thabak tam pangthorokre CSO mayam ji sona kan wari sanaraga phajaba purakte thabak su tawduna oiroidabada thajaba pire ega hainaraga miya CSO mayam da miyam na yengi iba miyenga lai mayam se masigum se confidence building measures to soy badai neba to hanta ki khongchat to da mayam loop hom jing di market yam kan maduna thammi tawroi da thabak da haibiran tawgada si si hairo adu ga madu soy dana pangthok da bani kana sum leibase masini maramaduna haujiki aina laiba point tairin popi ki matang then tairin popi gatana more or Susanpur ko sa de periphery area da laiba mayam sing sida kana se aina han bada uhaningi se Santi wina hanjilange tumhange ingna tapna lehenna bagi ahan ba khongthang je mafam ma fully proof oiba secure oiba ago security arrangement battalions of say IRB bu oiro Manipur police bu oiro then central forces ko then army bu oiro laiba mayam dugi magi kanu mayam je yamna properly mafam sana akoi gi
ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯇꯧꯔꯀꯥꯟꯗ ꯃꯗꯨ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯕ ꯃꯇꯝ ꯀꯣ ꯃꯇꯝ ꯌꯥꯝꯗ꯭ꯔꯕꯗ ꯃꯄꯨꯡ ꯐꯥꯕ ꯁꯥꯟꯇꯤ ꯑꯃ ꯂꯥꯛꯇ꯭ꯔꯤꯕꯕꯨꯗꯤ ꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯍꯟꯖꯤꯟꯒꯗꯧꯔꯤꯕ ꯃꯤꯌꯥꯝꯗꯨꯒꯤ ꯀꯩꯅꯣꯗꯣ ꯎꯍꯟꯒꯗꯧꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯁꯠꯂꯧ ꯂꯪꯁꯤꯜꯂꯝꯃꯀꯥꯟꯗ ꯂꯣ ꯊꯥꯖꯤꯜꯂꯝꯃꯀꯥꯟꯗ ꯍꯟꯖꯜꯂꯦ ꯍꯥꯏꯔꯒ ꯃꯣꯏ ꯃꯌꯥꯝꯗꯨꯅ ꯁꯨꯝ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯀꯔꯤ ꯑꯣꯏꯅꯤ ꯈꯟꯗꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠ ꯑꯃ ꯎꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯋꯥꯊꯣꯛꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯔꯝ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯠꯁꯤ ꯌꯥꯝ ꯐꯖꯅ ꯍꯥꯟꯅ ꯃꯤꯌꯥꯝ ꯆꯪꯉꯒ ꯍꯤꯞꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯗꯤ ꯉꯥꯡꯉꯤꯅꯤ ꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯦꯟꯇꯔ ꯁ꯭ꯋꯥꯏꯗ ꯂꯩꯔꯒ ꯑꯩꯈꯣꯏꯗ ꯐꯥꯎꯗꯦꯅ ꯑꯩꯈꯣꯏꯅ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛ ꯑꯗꯨꯗ ꯂꯩꯕ ꯆꯪꯒꯗꯧꯕ ꯃꯤꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯐꯥꯎꯒꯗꯒꯦ ꯑꯩꯅ ꯆꯪꯕ ꯌꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯁ꯭ꯋꯥꯏꯗꯒꯤ ꯃꯁꯤ ꯃꯔꯨꯝꯗꯒꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊ꯭ꯔꯦꯠ ꯂꯩꯔꯒꯗꯤ ꯑꯩ ꯀꯃꯥꯏꯅ ꯃꯗꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯆꯪꯒꯗꯣꯏꯅꯣꯕꯀꯣ ꯇꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯁꯦ ꯃꯁꯤ ꯌꯥꯝ ꯐꯖꯅ ꯃꯤꯌꯥꯝꯗ ꯎꯍꯟꯕ ꯆꯪꯒꯗꯧꯔꯤꯕ ꯃꯤꯁꯤꯡꯗ ꯃꯗꯨ ꯀꯩꯅꯣ ꯇꯧꯍꯟꯕ ꯆꯪꯉꯤꯀꯣ ꯃꯗꯨ ꯂꯩꯇꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯒꯦ ꯑꯗꯨ ꯑꯦꯔꯦꯟꯖꯃꯦꯟꯁꯦ ꯄꯤꯒꯗꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯖꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯊꯝꯒꯦꯀꯣ